अचुम अरान हाइने लेरेबा करंबा अचुम अरान मनो थीगे हाइरिबसे अचुम अरान बदी सुम तोंगाना ताना लेरे अचुम मन कइनो अरान मन कइनो अचुम अरान हुजी ngarang nahan phangiba akhoi drone camera da drone dui camera dui matung in altitude amadi longitude ki matung inna khangba ngame ahama makta da pari mo bangna yeng video me ampuno pu ikong nonjeri ngasi muka wahai manga tratang haije gen video semja bani adudi chinau sing mayam su sum uramani mayam na su pawa sum phangamani chinau mayam adu aina mo wafam wahai manga tratang haije gen video je semja bani adudi aina hainingi masidi ahmad su mamang video da aina state government amadi akhoi central government ngi pham da wahai khara thamjaki bani ngasi su asum moi pham da haiba tare central amadi state government ngi pham da wahai khara thamjabani video sidi social media sina akhoi gi di huji akhoi gi di khulai ma oine seasonary akhoi di siga lapna lebani na akhoi gi video se soidana akhoi gi state government amadi central government ngi akhuta Jauba se jam alai baponi mayam ki khothang degi yowangam baponi aina thamjaba bafam sidi hanadi achumaran se kanana chumi bono kanana bolali bono sum haina leiramya ba huji ngarang han tang ni panda akoina phangiba drone camera akoina phangiba drone dugi matung inna adoi duga phagaliba footage dugi matung inna kana jauri kamaina tauri ado mayam su sum uramani asi wafam sini aina hojik state government amadi central government gi mathakta thamningi se biso khoi gi Bisempur gi district manung ina ikhai adugai manung da kamaina moina khaibak chau ikhai da drone season naraga kari kaum mong da kamai tawrami aina drone duga hojik ti footage phange hanadi akhoi da proof leite evidence leite kesum leite haile hojik ti proof so leire akhoi da kamaina to ibono moigi moina sanaramba mong mitei gi khunjing da hana drone season naraga phajana khangdoga attack se kyam phajana tawri haina asimba mayam se akoina uraga di akoina di urabani ba ado central government no obidra state government no obidra asigumba news se asigumba footage se akoina uba phange central government amadi akoi state government na asi footage se obidra haina asi wafam je thamjage haina video se semja bani aduga gi di aduga drone camera dugi footage dugi matung inna adoi duga yarom miba moina pare miba khulai sniper moina pare miba khulai mayam man leba khulai ma jam acho khulai singdo moina paine seasonary ba adoi moina jalami ba card to ga indigenous from kari haina irami adu card to jalaga adumaina openly akhoi da proof leirabani akhoi gi state government na hana proof leite haina hairam bado kanana chumi kanana hojiti proof to phajana le ado proof to achumba ran ba thigat piro proof to ga ado card to jalamaga open moina akhoi gi hojik sisi kaino drone gi footage ta akhoi na ji phangiba posei mayam akhoi na phangiba proof mayam do adu duna achumoran khaidok piraga akhoi gi tangdu leita base asi pubirak pa aina video je semjabani aduga gidi ngasi asumaina akhoi na tawramba akhoi gi footage ama moi khutta phangamba oirama taragadi akhoi mitei mayam na asumaina khulai acho pairaga mitei mayam na chatlamba mitei mayam na asumaina moi gi khunda akhoi na drone season ramba oiragadi asi se kari oina season abigani mitei mayam subu kari oina haibi gani hujiti akhoi gi mitei gi aran base puthok pi hoina mitei siga aran base da dei honari banya ba aso khoi mitei gi aran base kari no mitei aran base huji bauna akhoi di khangja diri aba akhoi na tawja base di moina tawrak podugi akhoi isa ngakcha bani moina tawrak podugi laman khumja bani aba hana loina mai thadok pina loi griba jum mayam do adu loihau da bajum do huji bauna mai thaba leptri huji bauna ot pa leptri aba adugi mathakta huji asamaina drone footage phangdana akhoi mitei na tawdi haina mitei na lande haina asige hina cam proof piduri bano asigi mathakta action lobidri se kari gino haina mafam je thamjabani akhoi state government amadi central government ni makhuta adu hujik thoiba irang mayam se akhoi gi state government amadi central government na miyang changbi lagadi ase asuk tha ma makhai tha ani changak tore asi phaba asmaina mayam se wana leiba se leiroi draina khanjei asmaina awa ana mayam se akhoi state government na akhoi central government na mayam na manabi ragadi
असुक कुइना मोई अयाबा यावदना असुक कुइना लान से तौबा ngamgani ba wafam se akhoi di khanba ngamjadare asi kana nomba kanagi ayaba zawdona kana na permission pibadagi asmaina lan se tawri bano asi wafam je thamjaningi aduga gidi hojik asi footage se phangabani na footage sigi mathakta akhoi state government amadi central government na kari action lobi doino asigi mathakta action tobigadra tobiroidra asi su amok sum thupchala thamgiduriba akhoina sukjangwana khangi base akhoi state government amadi central government leiri haina akhoi asukjangwana leiri bani adugi mathakta hojik footage se phangabani na akhoi gi di proof ni akhoi gi mitaina asmaina tawrude mitaina khulai paira season ade mitai gi khutta asugumba mi hat mi pun awana tawri base mitai na hana tawrokpani haina mitai gi proof ama leite aba huji akhoi mitai dadi akhoi na lande abai proof se akhoi huji drone dagi ngarang nahan phangba footage se asina achoba footage achoba proof amani aba ase akhoi gi jamna respectable akhoi na jamna respect to jaribe ekai khumna jariba honorable akhoi gi manipur gi akhoi CM pabung biren bu asigi footage sigi maramda yengchan biraga khara yangna ingtapa tangdu leita ba pubiu haina video je semja bani aduga gi di moina adoituga indigenous farm gi card to jalaga moina tormi do asi achumba haigadra aran ba haigadra indigenous yelhomi ama oiraga admai tobam thokpara thoktabra yelhomi akhoi di indigenous people akhoi je yelhomi se punna leimi se yelhomi kansi ai bani aba aduida moina indigenous card to moi gi mangakta dui card to jalamaga moina season naramba do footage tadi phajana phaba ngame asigi mafa asigi matang na so aso Shanghai authority singna miyeng changbiraga asigi mathakta tawga jaba tawga daba action do kha yangna tawbiu haina ai video si mai ge de semja bani adugai di akhoi gi huji akhoi da matam pibiramba numi tara mangani gi manungda lakani haina matam pibirami ba akhoi gi jamna ikai khumna da matik charba Amit Shah bu so ikai khumna uchari do Amit Shah na so asigi matangda miyang changchen biraga tawbaja ba thabak khayang na tobi haina video se semja bani ado aina aroi boina haining ba wafam di huji moina season armi ba moina toromi ba thaudok moina season armi ba khulai mayam se karigumba akhoi mitai na season aramba oiramadi mitai na torambo oiba taragadi hujik se akhoi se mitai mayam se na kari haina haigani asigi wafam se thamjaningi aduga gi di manipur da net banoi bagi matungina manipur da akhoi mitai chinau singda awana toriba mayam se akhoi mapan lamda leiba chinau singda anambana hujik asigi asengwa pau se phangba ngamde aduga akhoi gi manipur da wangmada leiriba makhoi kainogi makhoi kuki haitare ko kuki militant singna khangde amana khangde moina hujikti video se moidi di net ban leitabne moidi sandui ba mayama mitei na phate mitei lali adu tawrena akhoi su akhoi mitei na sandok jaga daba akhoi mitei gi aseng mase kaino haijaga daba do net se ban oi leira banina akhoi di achumba do haiba achumba do puthopa ngamda dana leire adu hujik aina hainingi midi chinau singda akhoi gi mitei chinau singna yari makhai mitei chinau singna yari makhai akhoi gi video sibu kha jamna share to biraga mapan lamda yohan binaba ai request tawjari hujik asi footage asmaina footage ama phangdana toriba se akhoi gi pawong biren hoina kha yangna miyang changchen biraga achum maran basibu thigat piraga mitei misinau sing awana tariba se ingtapna tandu leita ba pubiro haina video se semjabani ngasi gi di matang singa lusenjerge sinau sing ai meeting ama chalo bagi su yamna ware ado mathangda amok video do makhata do semjerake adong aina ngasi video semjabadi drone dage khoi footage se phangbai matung ina wa footage sigi mathakta karam action lobi gadaba adugi oina video se masa ama semjaramani ai ngasi wa banina wa sisu jamna haiba ngamjadre aduna chinau singna aigi video siga asoiran wahai wata asoiran jargu so asum comment to biro ai video se semjaning mankina asigi footage sigi maramda haining mankina ai warasu wana video se na semjarambani ado chinau sing asigi di matang se lo senjarage mathang amuk atupa makhata video ma semjarake asigi di thamjarage